Nongdrana lakpa matamdadi liklaidi leiramdre. Garidagi kumtharaktuna kadaidi leige haini yengi adubu ude. Mafam matay atay dasu chatlaga koyeng yengi. Factory dasu changlaga yengi adubu leite. Pocketagi phone du lauthoklaga hembada call tawsili. Phone du pairakpaga Nongdrana. Tamo, mem liklaidu leiramdre. Asomdagi henba pakatna. Kainu naisibo. Mani chitkada boyragadi aigona pau hiramgani. Hujuktasu ma thokleena hirambani. Nang call tawragam thangu. Ai somda aru meeting ama yauri. Adu loiraga ai adum hairage ko. Hoidam thamjarage. Nongdran liklaida call tawre adu paikhalakte. Kaidawrabano khanna Nongdran so pakhatpa ma phaure. Somda puren so thabak ama chatlubagi lambida halakpani. Magi hek nakalda nupi ama apapun tawbadawna bhena maspit kana thaukhibadu ure. Matawduda purendo gari mamai leiraga bhena du butanarai. Bhena du so gari ki speed to hene hengatuna lampak macha ama leiribaduda khamlaga bhendudagi nupa humari do kumtharaktuna liklai bu chinglaga chingkhong lambi ama leiribaduda pusana ba hotnare. Liklai su masabu kanjana ba haina lauba khongbadi lepte. Thado kaigino na khoini bu pharisibo. Kana kana lege ai bomda kanbiyo. Nupa ani amadi mangthaduna chetli ani amana liklai ki makhutu pairaga chingli. Chingli ba nupa amadugi lengjumda khut paiduni yale. Nupa du tungon thoktuni yenglakban. Purendu mamit khani yengduna leirami. Nakalda leiriba nupa amaduna puren bu phuge haiduna tension baga purena mamaiduda kinne hekta thilli. Nupa amadusu liklai ki makhutu thadoklaga puren bu phuna ba honare. Adusu purena laina ngakthokduna nupa aduba supure. Mangda chatlamba nupa anidusu chansilai. Adu purena masama uphaba henkibagi laksinba ngamdre. Nupa anidu masu purena hekta phudai. Liklai di masadu pakhatpana su yadre. Oiriba matawsi karino haina ngakpasu phauri. Khwaidagi ngaklibasi magi mangda purengi saktamuba asini. Purena nupa anidu furingai tungdagi nupa amana chaitupna kandawgi chansilakpadu ubada liklaina lauraga puren bu kanna kaurai. Puren su onthorai. Nupa duna utup ado haithakibadu ubada liklai kina manakong mensillaga mamit uisillaga leikre. Amuk mamitu tapna panglaktuna yenglai. Purena matamna chansilaklaga kantharaklibu utupado phaduna leiramle. Madu ubada liklai pakhatlamba khara makhaidi phai. Nupa adubuso purena tamthina phukre. Nupa makhaido purenga manaba ngamlare khangbana mafamdu thadoklaga chenkre. Puren so mamai machindu kharadi soi. Liklai gi manaktamna changsilaklaga munnangi hak yenglai. Liklai su tatu purenda yenglakpani. Liklai magi bag tagi handkerchief tu laukthore. I tairiba puren gi machinbaldo taithoke haina tawbaga purena liklai gi makhutu tap phare. Liklai khangpre khangna purenda hena mamit ani koptaba makhai yenglai. Purena handkerchief tu lauraga I thokliba machinbaldo taithokje. Aduga thokdokse kamaina thokhibano. Adu hairakpaduda liklai masadu mathanta akiba mamuk phaurai. Aduga yam tapna khangde khairigidamakta aibu pharibano haiba isu khangde aidi gari ngaiduna leibani khanghauda aigi nakta bendu khamjila aga aibu makoina phakhibani makhoi singdo nangna hana masa khangro khangde liklai gi pakhumda tarba matong puren liklai gi seli chariba petrol da ubada puren pukning lumna amuktang yenglai. Liklai su kari soirabano khanna masada haifet yengjai. Liklai na machi khajik lengkhibaduda purendo phatlai thoklaga. Madungdari khar juksana chalo matamse am phatrabani. Lo, ai thinbiramagi. Hairaga purendo gari manaktamna chatkhi. Liklai tingak chatkhrba purenda yengduna leihawi. Mamangda sauningba kaya leiragasu masi magi punsi sibo purena kanbiba sida Purenbo mapukningda hainingai leitana thagachai. Purena mamangi sitki thongdo hangdoklaga leibadu ubada liklai tapli changsilaktuna lepi. Purena kakhatlo haibagum ingitama liklai da pire. Adu kandada liklai so gari da kakhalai.
Thongdu lonsinbiramlaga Urelso driver seat laklaga gari do start tawduna thawba hawragle. Ngaihak thawraba matung. Liklay. Kay haigi sir. Ay nangunda wam tahigi. Kay wana sir. Mamangda ay namaram moiraga nangbu imana thina ngangkibado madu ay yam soigre. Ay nangagdang kandahawdaba na panghayda haikibani. Aduda lana loina unakre. Hojikti ima hoy itay mo hisu loina khangabani nangbu lande haibasi. Tasengbadi matamda tamuchong na ingonda datana lakni. Ay napendaba sawningba kaya oiragasu tamuchawdadi kasuk tawba ngamdi. Tamuchong na nangbu machalamagum loinaba nungsibiba. Luna tawba matawdu uraga ayna revenge lawge haina khanbadagi tamuchong na khoyni haisankibani. Maduna maram oiraga hojikti nangnay khoy mayambu soidana warauramgani. Ay wapam sengdoge khana nangbu thiraiba sem kuirabani. Adubu ngasidi nangga thengnahali. Nangna thabak lakhidaba namit adudagi aigi thamoida nunghaitaba amadi dum phauduna laikre. Khangde nahan kai phaudabi thilamaso nangbu bada phaure. Puren liklaidi yenglai liklaidi thongna wadomda wanthoptuna lairame. Purena liklai nang saunuko ai kai no khara haikraman. Achumba khanglabada kaidawbagi sauradoino tamuchawda yam phabani. Adubu ngasi aigi manglurba punsi asibo sarna kanbiri. Masigidamaktadi sarbu hainingai leidana thagachari. Sir, lambi ona dawri somda haijanbiyo kaisampatani. Kaisampata kana leige inam chalai thoibadi kamai tawre masu dum lairi lairikti adam makhatam thari adaro nate sida dum tam thare sile extra haijanbiyo aduga yetlomda chatlaga khongnang ama hawbado adugi thongal do doini puren suliklai na takliba lambi aduda gari do thauri yaubaga yarni sa liklai gari dagi kam tharakduna adudi ayamuk lehawrage sir yimsu khangabani na ay magano mulage ai sir jamu liklai so changkre bi liklai do puren mit kuptaba makhai yengjai mai thongdo khaje momon mino kamasu happy mapungning da simasu khali igi manglando khriga thawdo batuga kaya da tayo nariba nangi sukjamba na tawsi aina na thaiduna thamlamle adubo nangbo makhana aina na thairaroida aigi thamoisida nawhaunana nangbu nungshibagi thilama phawribase asi thinjinbiyo nangna asi khanna puren so gari momai leiraga mayumlomda chatkre liklaina changlakpadu uraga mikhobina haire kanano hojiki nupaduna sir ni indomja sir haidi kana sir pure ni indomja madi kari maramgi nangbu thilaiba nang tamo henbadi kadai jakraba thokhreba thawdokto liklai li thokpa pamdraduna haire lambi de thengnabani indomja aduda thinbiramage haidana mana tawraga thinbirambani mikhobi saurap tawna haire madu yabana tene pharabasu phatrabasu nangsei luhongdauki ngaidana haina singnaduna leiraba misakamani aduga mana makhoina nangbu kari haina yumdudagi tanthorkhige ha mamaduna nangonda kari hairakhi haiba nang khangliba natra phanayam oiduna so aina makhoibu pamde matunga mukhana nupaduga punba yaroina kariguma pulamba thoklagadi aina kaidoke haibado nangna mithikni yanguna ase hairaga mikhobido imungda changkhre liklai ngaihak matha sana leplaga lei puren ganaksanaganu punba yare haibase mayaning bakaya phaude maramdi magi punsi asibasu ngasi purena kanbibani mamangda thokriba thawdokbadusu akaiba manatte haiba ma khalaklami tanjaduda hembudu thongalomdagi changlakpani liklai ubada hembana liklai nangdi kanaga chalaba somna nongdrena nangleiramdrena ingonda tami phone su pairakte haidana aidi bakhalureda nangakta tamo aidu lambida ibung ama thengnaraba mana thinbiramage haidana thinbirami phone so silent da thambagi ta haudri hoi kemta kaideda matamnaga phattabasida aina sum pakatbani manungda phamuke se tamo ai chalo lage yarni ngisigidi ai tharege ai manaba magi luhongba musu chitkadawba lei kona thage
ꯃꯤꯈꯨꯕꯤꯁꯨ ꯍꯦꯝꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯦꯝꯕ, ꯅꯪ ꯂꯥꯛꯏꯗꯅ? ꯍꯣꯏꯅꯦ꯫ ꯂꯤꯛꯂꯥꯏ, ꯅꯪ ꯇꯥꯃꯣꯒꯤ ꯆꯥꯒ ꯂꯣꯜꯂꯨꯆꯣꯗꯅ ꯅꯪꯕꯣ? ꯏꯅꯦ, ꯂꯣꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ꯫ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯆꯠꯀꯗꯧꯕ ꯂꯩꯔꯤ, ꯀꯣꯟꯅ ꯊꯛꯑꯒꯦ꯫ ꯏꯁꯦ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯣ ꯏꯅꯝꯃꯗꯣ ꯑꯩꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯦ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯂꯤꯛꯂꯥꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯍꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯤꯈꯨꯕꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯔꯨꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯄꯨꯔꯦꯟꯗꯨ ꯀꯤꯆꯟ ꯔꯨꯝ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯏ꯫ ꯄꯨꯔꯦꯟ ꯆꯪꯂꯛꯄꯗꯨꯗ ꯑꯔꯨꯕꯤꯅ, ꯑꯇꯣꯝꯕ, ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯪꯕꯣ? ꯂꯥꯝꯗ꯭ꯔꯤꯗ ꯏꯇꯩꯃ꯫ ꯂꯣꯏꯗꯧꯔꯦ, ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ꯫ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯄꯨꯔꯦꯟꯗꯨ ꯐꯝꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯅꯣꯡꯇ ꯇꯧꯗꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤꯅ, ꯀꯩꯗꯧꯔꯒꯦꯅꯦ ꯑꯇꯣꯝꯕ ꯅꯪꯕꯣ? ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ꯫ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯍꯣꯏ ꯏꯇꯩꯃ꯫ ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯇꯩꯃ, ꯂꯤꯛꯂꯥꯏꯗꯣ꯫ ꯂꯤꯛꯂꯥꯏ ꯄꯜꯂꯛꯄꯗꯨꯗ ꯑꯔꯨꯕꯤꯗꯨ ꯗꯥꯏꯔꯦꯛ ꯑꯣꯟꯈꯠꯂꯛꯂꯒ, ꯂꯤꯛꯂꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯦ? ꯑꯔꯨꯕꯤ ꯏꯟꯁꯥꯡꯗꯣ ꯃꯩ ꯈꯔ ꯂꯩꯊꯔꯝꯂꯒ ꯃꯥꯁꯨ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯂꯤꯛꯂꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯇꯣꯝꯕ? ꯂꯤꯛꯂꯥꯏꯗꯣ ꯉꯁꯥꯏ ꯑꯩꯒ ꯊꯦꯡꯅꯩ ꯏꯇꯩꯃ꯫ ꯑꯔꯨꯕꯤ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ, ꯂꯤꯛꯂꯥꯏꯕꯣ? ꯑꯗꯨꯗꯤ ꯅꯪ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦ ꯃꯉꯣꯟꯗ? ꯑꯩꯅ ꯇꯧꯈꯤꯕ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯃꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯝꯕꯅꯤ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ꯫ ꯑꯩꯅꯁꯨ ꯃꯥꯕꯨ ꯈꯪꯉꯤ꯫ ꯏꯪ ꯇꯞꯄꯤ, ꯃꯤꯕꯨ ꯅꯣꯂꯨꯛꯄ, ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯧꯖꯥꯜ ꯍꯩꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨꯁꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯑꯗꯣ ꯑꯇꯣꯝꯕ, ꯅꯪ ꯃꯥꯒꯤ ꯂꯩꯐꯝꯗꯤ ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ ꯏꯇꯩꯃ, ꯈꯪꯉꯤ꯫ ꯃꯅꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯜꯂꯤ, ꯀꯩꯁꯥꯝꯄꯥꯠꯇ꯫ ꯏꯇꯩꯃꯈꯣꯏꯁꯨ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥꯗꯣ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯖꯒꯅꯤ꯫ ꯑꯇꯣꯝꯕ, ꯄꯥꯎꯁꯦ ꯃꯥ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯅꯤꯕꯣ꯫ ꯑꯩ ꯃꯥꯗ ꯄꯥꯎꯁꯦ ꯇꯝꯂꯨꯒꯦꯀꯣ꯫ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯅ ꯍꯔꯥꯎꯖꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯃꯇꯩꯃ ꯑꯔꯨꯕꯤꯅ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯦ꯫ ꯑꯔꯨꯕꯤꯅ ꯅꯣꯛꯄ ꯍꯔꯥꯎꯖꯕ ꯎꯔꯒ ꯄꯨꯔꯦꯟꯗꯣ ꯃꯆꯤꯟ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯒ ꯖꯦꯝꯁꯀꯗꯣ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯒ ꯄ꯭ꯔꯤꯇꯤꯒꯗꯤ ꯅꯨꯡꯁꯤꯅꯔꯤꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ ꯈꯪꯗꯦ꯫ ꯑꯃꯅꯁꯨ ꯑꯃꯕꯨ ꯄꯥꯝꯅꯩ, ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯍꯦꯛ ꯎꯅꯕꯒ ꯈꯠꯅꯗꯕ ꯅꯨꯃꯤꯠꯇꯤ ꯌꯥꯎꯗꯦ꯫ ꯖꯦꯝꯁꯅ, ꯅꯪꯅ ꯉꯔꯥꯡ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯐꯣꯟꯗꯣ ꯁꯥꯏꯂꯦꯟ ꯊꯝꯃꯝꯕ, ꯑꯗꯨꯒꯤ ꯇꯥꯍꯧꯗꯕꯅꯤ꯫ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗꯤ ꯀꯩꯗꯧꯕꯗꯨꯒ? ꯊꯕꯛ ꯂꯣꯏꯔꯛꯄꯒ ꯋꯥꯗꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦꯗꯅ ꯑꯩꯗꯤ꯫ ꯅꯪ ꯉꯔꯥꯡ ꯂꯥꯁ ꯁꯤꯟꯗꯣ ꯄꯨꯡ 10:30ꯗ ꯂꯩꯔꯤꯗꯣ ꯑꯗꯨꯁꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯏ꯫ ꯑꯩꯗꯤ ꯅꯪꯁꯦ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯦꯉꯣ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏ ꯆꯨꯝꯃꯛꯀꯗꯧꯔꯦ꯫ ꯑꯁ, ꯇꯥꯅꯤꯡꯗꯦꯍꯦ꯫ ꯑꯗꯨꯗꯤ ꯁꯔ ꯄꯨꯔꯦꯟꯅ ꯗꯣꯀꯨꯃꯦꯟꯠꯁ ꯑꯃ ꯊꯥꯔꯛꯄꯒꯤ ꯆꯪꯉꯝꯕꯅꯤ꯫ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯤꯠ ꯌꯥꯝꯕꯩ ꯇꯥꯏꯞꯇꯒ꯫ ꯅꯣꯏ ꯑꯁꯤꯒꯤ ꯃꯩꯔꯥꯕꯁꯤꯅꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯀꯩ ꯍꯥꯏꯔꯤꯅꯣ? ꯀꯩꯝ ꯍꯥꯏꯗꯦ꯫ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯁꯦ ꯎꯔꯒ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯑꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯁꯤꯅꯤ꯫ ꯏꯁ, ꯇꯧꯅꯔꯤꯁꯦ ꯌꯦꯡꯉꯨ꯫ ꯃꯩꯔꯥꯕꯒ ꯄ꯭ꯔꯤꯇꯤꯒꯅ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯝꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯅꯤꯗꯨꯅ ꯈꯠꯅꯔꯤꯕꯗꯨ ꯎꯔꯒ ꯂꯤꯟꯊꯣꯏꯅ, ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯥꯎꯕ ꯐꯖꯅ ꯅꯨꯡꯁꯤꯅꯕ ꯉꯝꯗꯕ ꯅꯣꯏꯒꯤ ꯃꯩꯔꯥꯕ ꯍꯥꯏꯕꯁꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯤꯕ ꯅꯪꯅ? ꯖꯦꯝꯁ ꯈꯖꯤꯛ ꯅꯣꯛꯂꯒ, ꯂꯧꯔꯣꯏꯗ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯣꯝꯗꯁꯨ ꯄ꯭ꯔꯤꯇꯤꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯅꯝꯊꯛ ꯇꯧꯔꯤꯁꯦ? ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯕꯤꯔꯤꯅꯣꯕ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯇꯥꯈꯨꯝꯃꯦ ꯄ꯭ꯔꯤꯇꯤ ꯅꯪꯕꯣ꯫ ꯇꯥꯅꯤꯡꯗꯦ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯃꯦꯁꯦꯖ ꯗꯤꯂꯦꯠ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ꯫ ꯑꯁ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧꯅꯤ꯫ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ, ꯃꯥꯅ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯃꯤ꯫ ꯅꯃꯥꯟꯅꯕꯤꯅꯕꯨ ꯍꯦꯛꯇ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯃꯦꯁꯦꯖ ꯀꯛꯏꯗꯣ ꯅꯪꯒꯤ ꯑꯔꯣꯟꯕ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯕ? ꯑꯩꯅ ꯈꯪꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯅꯪ ꯗꯤꯂꯦꯠ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯅ ꯃꯦꯁꯦꯖꯇꯣ ꯀꯛꯄꯅꯦꯕ꯫ ꯑꯩ ꯃꯇꯨꯡ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯃꯦꯁꯦꯖ ꯁꯥꯟꯅꯖꯔꯔꯣꯏꯁꯦ꯫ ꯊꯥꯖꯗ꯭ꯔꯒꯅ ꯑꯩ ꯃꯥꯏ ꯅꯝꯕꯔ ꯀꯛꯀꯦ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒꯤ ꯇꯥꯠꯇꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯣ,
ꯅꯪꯒꯤꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯅꯤꯅꯦ ꯍꯥꯏꯔꯒ ꯃꯩꯔꯥꯕꯗꯣ ꯄꯣꯛꯈꯧꯒꯠꯂꯤ ꯅꯪꯒꯤꯁꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯩ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯁꯤꯒꯤ ꯈꯪꯅꯤꯅ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯗꯣ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯂꯤ ꯄ꯭ꯔꯤꯇꯤꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯄꯩꯊꯣꯛꯂꯒ ꯐꯝꯂꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯃꯩꯔꯥꯕꯗꯨ ꯆꯠꯅ ꯈꯜꯂꯤ ꯑꯣꯏ ꯈꯃꯛꯇꯦꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯆꯣꯡꯊꯔꯁꯤꯔꯅꯦ ꯃꯩꯔꯥꯕ ꯃꯈꯣꯜ ꯈꯔ ꯀꯟꯇꯛꯅ ꯑꯩ ꯆꯣꯡꯊꯔꯒꯦꯀꯣ ꯄ꯭ꯔꯤꯇꯤꯗꯤ ꯍꯟꯅ ꯌꯦꯡꯗꯦ ꯄ꯭ꯔꯤꯇꯤꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯃꯩꯔꯥꯕꯗꯣ ꯑꯋꯩ ꯇꯥꯈꯩ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ ꯃꯩꯔꯥꯕꯅ ꯂꯥꯎꯈꯤꯕꯗꯨꯗ ꯄ꯭ꯔꯤꯇꯤ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯩꯔꯥꯕꯅ ꯂꯩꯔꯝꯗꯕꯗꯨꯗꯗꯤ ꯃꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯁꯤꯡꯗꯒꯤ ꯃꯩꯔꯥꯕꯅ ꯐꯥꯎꯒꯠꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯅ ꯙꯥꯃꯩꯔꯥ ꯃꯩꯔꯥꯕꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯄꯨꯛ ꯐꯥꯎꯒꯠꯂꯤ ꯄ꯭ꯔꯤꯇꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯉꯥꯎꯔꯕꯣꯕ ꯃꯤ ꯅꯨꯈ꯭ꯔꯒ ꯑꯉꯥꯎꯕꯅꯤ ꯂꯣꯏ ꯍꯥꯏꯅꯔꯅꯤ ꯁꯦ ꯑꯝꯇ ꯀꯥꯈꯠꯂꯣ ꯂꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯒꯩ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯀꯥꯈꯠꯂꯣꯏ ꯑꯁ ꯙꯥꯃꯩꯔꯥ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯣ ꯍꯥꯏꯕꯅꯤ ꯑꯍꯟꯅꯤ ꯑꯣꯏꯈꯩ ꯁꯦ ꯀꯥꯈꯠꯂꯣꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯙꯥꯃꯩꯔꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯃꯤ ꯅꯨꯈ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯐꯅ ꯈꯟꯈꯤꯔꯣꯏꯕ ꯁꯦ ꯑꯝꯇ ꯀꯥꯈꯠꯂꯛꯑꯣ ꯃꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯀꯅꯤ ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯀꯥꯈꯠꯂꯣꯏ ꯄ꯭ꯔꯤꯇꯤ ꯃꯉꯛꯀꯗ ꯍꯨꯠ ꯂꯩꯔꯒ ꯇꯞꯂꯞꯅ ꯑꯣ ꯅꯨꯡꯁꯤꯌꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯇꯧꯔꯒ ꯀꯥꯈꯠꯂꯛꯏ ꯄ꯭ꯔꯤꯇꯤ ꯄꯩꯔꯒ ꯇꯜꯂꯦ ꯙꯥꯃꯩꯔꯥ ꯅꯪꯁꯦ ꯅꯝ ꯌꯥꯝ ꯀꯜꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅ ꯑꯩꯕꯨ ꯄꯨꯡꯉꯝ ꯈꯜꯂꯒ ꯖꯦꯝꯁꯀ ꯂꯤꯟꯊꯣꯏꯒꯁꯨ ꯆꯪꯂꯛꯂꯝꯃꯤ ꯏ ꯀꯩꯗꯧꯔꯕ ꯃꯩꯔꯥꯕ ꯅꯪꯗꯤ ꯃꯩꯔꯥꯕ ꯏꯀꯥꯏꯅ ꯃꯀꯣꯛ ꯈꯣꯠꯂꯒ ꯂꯩ ꯏꯀꯥꯏꯕꯅ ꯖꯦꯝꯁꯅ ꯍꯪꯂꯤꯕꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯖꯦꯝꯁ ꯄ꯭ꯔꯤꯇꯤꯗ ꯑꯃꯨꯛꯇꯪ ꯍꯪꯂꯛꯏ ꯄ꯭ꯔꯤꯇꯤ ꯀꯩꯗꯧꯅꯔꯒꯦ ꯙꯥꯃꯩꯔꯥꯒ ꯀꯩꯅꯣꯅꯤ ꯙꯥꯃꯩꯔꯥꯁꯦ ꯉꯥ ꯐꯥꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯉꯥ ꯐꯥꯅꯤꯅ ꯇꯧꯔꯤꯕ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕꯅꯤꯅ ꯄꯨꯡꯁꯨ ꯊꯦꯡꯉꯤ ꯍꯟꯅꯕ ꯇꯧꯔꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯣꯏ ꯍꯜꯂꯁꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤꯅꯦ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣ ꯑꯝꯇ ꯑꯁꯤꯗ ꯗ꯭ꯔꯦꯁ ꯌꯣꯟꯐꯝ ꯑꯃ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯀꯗꯣ ꯈꯔ ꯂꯩꯔꯣ ꯆꯣꯠꯂꯤꯗꯨꯒ ꯅꯪ ꯀꯃꯥꯏꯅ ꯒꯥꯔꯤ ꯊꯧꯒꯦ ꯍꯥꯏꯅꯣ ꯂꯤꯟꯊꯣꯏ ꯅꯪ ꯄ꯭ꯔꯤꯇꯤꯒ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯍꯣꯏ ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯤꯟꯊꯣꯏꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯅꯥꯗꯨ ꯂꯩꯔꯛꯏ ꯄ꯭ꯔꯤꯇꯤꯁꯨ ꯑꯌꯣ ꯍꯥꯏꯗꯨꯅ ꯈꯥꯡꯉꯤ ꯃꯥꯁꯨ ꯃꯔꯝ ꯈꯪꯉꯤ ꯀꯔꯤꯒꯤ ꯃꯅꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯦ ꯑꯌꯥ ꯑꯩ ꯃꯔꯝꯗꯣ ꯍꯥꯏꯒꯦꯕ ꯆꯦ ꯂꯤꯟꯊꯣꯏ ꯅꯥꯁꯝꯗ ꯊꯥꯗꯣꯛꯑꯝꯃꯤ ꯍꯥꯏꯌꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯛ ꯅꯠꯇꯅ ꯁꯔꯗ ꯐꯥꯎꯕ ꯌꯥꯎꯅꯃꯤꯟꯅꯃꯤꯁꯦ ꯆꯦ ꯂꯤꯟꯊꯣꯏ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯣꯕ ꯇꯁꯦꯡꯅ ꯑꯩꯗꯣ ꯁꯔ ꯍꯣꯏ ꯆꯦ ꯍꯣꯏ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯀꯩꯝꯇ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯕ ꯋꯥꯈꯜ ꯆꯥꯟꯅꯕ ꯇꯥꯡꯅ ꯐꯪꯖꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯆꯦ ꯂꯤꯟꯊꯣꯏ ꯍꯣꯏ ꯁꯔ ꯍꯣꯏꯒꯤ ꯃꯐꯝꯗ ꯃꯤꯅꯝꯈꯤꯕꯅꯤ ꯆꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨꯀꯣ ꯍꯣꯏꯅꯦ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯒꯗꯤ ꯐꯩꯗꯅꯗꯣ ꯃꯗꯨꯗ ꯑꯩꯅ ꯑꯃꯗꯤ ꯁꯔꯅ ꯀꯩꯝꯇ ꯊꯤꯡꯒꯗꯕ ꯂꯩꯇꯦ ꯐꯔꯦꯅꯦ ꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯅꯪꯅ ꯂꯨꯝꯅ ꯂꯧꯖꯔꯤꯕ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ ꯄ꯭ꯔꯤꯇꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯁꯤꯔ ꯍꯥꯏꯒꯨꯝꯁꯤꯔ ꯑꯃꯨꯛ ꯈꯜꯂꯤ ꯂꯤꯛꯂꯥꯏꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯒꯅꯨ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯃꯦꯟꯈ꯭ꯔꯕꯅꯤ ꯑꯃꯨꯛꯁꯨ ꯂꯤꯟꯊꯣꯏꯅ ꯃꯥꯕꯨ ꯃꯆꯜꯗ ꯃꯆꯜꯒꯨꯝ ꯈꯟꯖꯕ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯕꯗꯨ ꯃꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯒꯦ ꯈꯟꯅ ꯆꯦ ꯂꯤꯟꯊꯣꯏ ꯋꯥꯐꯝꯁꯦ ꯁꯔꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯨꯀꯣ ꯍꯣꯏꯅꯦ ꯑꯩ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨ ꯀꯅꯥꯅꯣꯕ ꯃꯤꯁꯛꯇꯨꯕꯣ ꯂꯤꯛꯂꯥꯏꯅꯤ ꯆꯦ ꯂꯤꯟꯊꯣꯏ ꯂꯤꯛꯂꯥꯏꯅꯤ ꯂꯤꯟꯊꯣꯏ ꯉꯛꯂꯞ ꯇꯧꯅ ꯂꯤꯛꯂꯥꯏꯕꯣ ꯉꯥꯏꯈꯣ ꯃꯥꯅ ꯍꯣꯇꯦꯜꯗꯒꯤ ꯀꯩꯁꯨ ꯈꯥꯏꯔꯝꯗꯅ ꯇꯣꯛꯈ꯭ꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯆꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯤꯁꯨ ꯃꯔꯝꯁꯤꯡꯗꯨ ꯂꯤꯟꯊꯣꯏꯗ ꯂꯤꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯂꯤꯛꯂꯥꯏꯗꯣ ꯃꯤꯔꯣꯠ ꯑꯃꯒꯨꯝ ꯑꯗꯨꯝ ꯂꯣꯠꯈ꯭ꯔꯦ ꯅꯣꯡꯃ ꯕꯖꯥꯔꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔ ꯂꯧꯍꯧꯕꯅꯤ ꯃꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯁꯥꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯆꯦꯒꯤ ꯃꯐꯝꯗꯗꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯂꯤꯟꯊꯣꯏꯗꯨ ꯉꯛꯏ ꯑꯗꯨꯝꯅ ꯄꯨꯔꯦꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯥ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯊꯥꯖꯗꯕꯁꯨ ꯌꯥꯗꯦ ꯁꯔ ꯄꯨꯔꯦꯟꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯥꯖꯔꯨꯗꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ
ꯃꯤꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯒꯅꯤ? ꯐꯔꯦꯁꯦ, ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯙꯥꯃꯩꯔꯥꯕꯒ ꯅꯪꯒꯗꯤ ꯀꯃꯥꯏ ꯈꯪꯅꯔꯤꯕ? ꯄ꯭ꯔꯤꯇꯤ ꯈꯖꯤꯛ ꯅꯣꯛꯂꯒ ꯅꯣꯡꯃ ꯁꯔ ꯍꯦꯝꯕꯒꯤ ꯐꯦꯛꯇ꯭ꯔꯤꯗ ꯂꯥꯛꯏ ꯏꯁꯤꯡ ꯂꯧꯕ. ꯑꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ. ꯈꯪꯗꯦꯗ ꯆꯦ ꯂꯤꯟꯊꯣꯏ, ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯃꯥꯁꯨ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯀꯔꯝꯕ ꯃꯍꯩꯅꯅꯣ ꯈꯪꯗꯦ, ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ. ꯑꯗꯣ ꯗꯥ ꯖꯦꯝꯁꯀ ꯏꯆꯦꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ? ꯂꯥꯛꯑꯣ ꯊꯣꯛꯄ ꯍꯧꯔꯁꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯅ ꯂꯤꯔꯒꯦ. ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ. ꯂꯤꯟꯊꯣꯏꯅ ꯅꯣꯡꯃ ꯍꯣꯇꯦꯜꯗ ꯁꯔ ꯄꯨꯔꯦꯟꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯅꯣꯏ ꯙꯥꯃꯩꯔꯥꯕꯒ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ. ꯑꯦ, ꯁꯔ ꯄꯨꯔꯦꯟꯁꯦ ꯁꯔ ꯍꯦꯝꯕ ꯍꯣꯏꯒꯤ ꯐ꯭ꯔꯦꯟ ꯑꯝꯇꯔꯣ? ꯃꯥꯅꯤ. ꯅꯍꯥꯟꯋꯥꯏ ꯅꯣꯏ ꯁꯔ ꯍꯦꯝꯕꯗꯣ ꯃꯔꯛꯇ ꯂꯥꯛꯑꯝꯕꯅꯤ. ꯃꯥꯁꯨ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ. ꯌꯥꯝ ꯇꯥꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯇꯥꯡꯅ ꯂꯥꯛꯄꯕꯨꯗꯤ ꯌꯥꯎꯏ. ꯑꯗꯣ ꯃꯣꯏꯅꯤ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯔꯕ? ꯋꯥꯔꯤ ꯃꯈꯥꯗꯤ? ꯑꯩꯗꯣ ꯂꯝꯕꯤ ꯍꯥꯏꯗꯣꯔꯛꯄ, ꯑꯗꯨꯗ ꯎꯍꯧꯗꯗꯅ ꯃꯉꯣꯟꯗ ꯗꯣꯡ ꯂꯥꯎꯅ ꯍꯦꯛ ꯊꯦꯡꯖꯤꯜꯂꯨꯔꯦ. ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯣꯐꯤ ꯑꯃꯃꯝ ꯑꯗꯨꯝ ꯊꯛꯄ ꯂꯥꯛꯏ. ꯅꯨꯄꯥꯗꯤ ꯊꯣꯛꯄ ꯅꯠꯇꯦꯗ, ꯃꯆꯤꯟꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯐꯣꯡꯗꯣꯛꯄ ꯅꯠꯇꯦ. ꯑꯦ, ꯑꯗꯨꯗꯤ ꯀꯃꯥꯏꯅ? ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯉꯤꯗ. ꯑꯩꯅꯁꯨ ꯃꯥꯕꯨ ꯄꯥꯝꯖꯩ, ꯅꯨꯡꯁꯤꯖꯩ. ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯄꯥꯅꯤ, ꯃꯥꯅ ꯐꯣꯡꯂꯛꯄ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯂꯛꯇ꯭ꯔꯦ. ꯑꯗꯒꯤ ꯅꯣꯡꯃ ꯁꯥꯎꯅꯤꯡꯗꯅ ꯂꯣꯌꯦꯜ ꯀꯁꯇꯃꯔ ꯑꯣꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯀꯣꯐꯤꯁꯦ ꯇ꯭ꯔꯤꯠ ꯇꯧꯔꯒꯦ ꯍꯥꯏꯔꯒꯅꯦ ꯊꯨꯝ ꯁ꯭ꯄꯨꯟ 3-4 ꯍꯥꯞꯄꯒ ꯄꯤꯊꯛꯄꯅꯦ ꯑꯩꯅ. ꯄ꯭ꯔꯤꯇꯤꯗ ꯅꯣꯛꯂꯒ ꯑꯦ, ꯆꯦꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯗꯣ ꯗꯥ ꯖꯦꯝꯁꯇꯤ ꯀꯣꯐꯤꯗꯣ ꯂꯣꯏꯅ ꯊꯛꯄ꯭ꯔꯥ? ꯈꯔꯗꯤ ꯊꯛꯏ, ꯂꯣꯏꯅꯗꯤ ꯊꯛꯇꯦ. ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯐꯣꯡꯗ꯭ꯔꯕꯣ? ꯑꯗꯒꯤ ꯃꯥꯅꯅꯦ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯇ꯭ꯔꯤꯠ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯏꯕꯥꯅꯤ ꯀꯣꯐꯤ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯒ ꯃꯥꯅ ₹500 ꯄꯤꯔꯛꯑꯦ. ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯄꯩꯁꯥꯗꯨ ꯌꯦꯡꯕꯗꯗꯤ ꯄꯩꯁꯥꯗꯨꯗ I love you ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯊꯥꯔ ꯂꯩꯔꯝꯃꯤꯕ. ꯑꯁ, ꯆꯦꯒꯤ ꯂꯚ ꯑꯦꯠ ꯐꯥꯔꯁꯠ ꯁꯥꯏꯠꯁꯤꯗꯤ ꯑꯩ ꯉꯥꯎꯖꯩꯗ ꯌꯥꯝꯅ. ꯃꯩꯔꯥꯕꯒ ꯖꯦꯝꯁꯀꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯖꯦꯝꯁꯅ ꯑꯗꯨꯗꯤ ꯆꯨꯅꯕ ꯇꯧꯔꯁꯤꯔꯥ? ꯃꯥꯒꯤ ꯆꯥꯅꯕꯤꯗꯣ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯍꯥꯞꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ. ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯦ. ꯊꯃꯣꯏꯗ ꯅꯧꯍꯧꯅꯅ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯑꯃꯨꯛ ꯆꯣꯡꯂꯛꯂꯤꯕ ꯄꯥꯈꯪ ꯃꯍꯥꯛꯇꯤ ꯉꯥꯏꯔꯤꯕꯅꯤ. ꯊꯃꯣꯏꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯆꯣꯡꯂꯛꯂꯤꯕ ꯅꯨꯖꯥ ꯃꯍꯥꯛꯄꯨ. ꯄꯨꯔꯦꯟꯗꯣ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯂꯤꯛꯂꯥꯏꯕꯨ ꯊꯣꯛꯂꯛꯄ. ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕ ꯂꯦꯞꯇꯦ ꯂꯤꯛꯂꯥꯏꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ. ꯏꯕꯨꯡꯉꯣ, ꯀꯅꯥ? ꯇꯨꯡꯗꯒꯤ ꯃꯤꯈꯨꯕꯤꯅ ꯍꯥꯏꯔꯛꯄꯅꯤ. ꯄꯨꯔꯦꯟꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯃꯤꯈꯨꯕꯤ ꯃꯈꯥ ꯇꯥꯏ. ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯏꯁꯦ? ꯀꯔꯤ ꯂꯩꯔꯕ? ꯌꯦꯡꯉꯣꯏ, ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯌꯥꯝ ꯐꯖꯗꯦ. ꯃꯤꯅ ꯋꯥꯔꯤꯅꯔꯦꯅꯦ. ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯏꯆꯥ ꯂꯤꯛꯂꯥꯏꯕꯨ ꯉꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯅꯕ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ. ꯑꯩꯒꯤ ꯏꯆꯥ ꯂꯤꯛꯂꯥꯏꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤ. ꯑꯇꯥꯕ ꯑꯎꯕ ꯀꯅꯥꯅ ꯈꯪꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ. ꯑꯗꯨꯅ ꯅꯪ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯄꯨꯔꯦꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯉꯛꯄ ꯊꯥꯖꯗꯕꯅ ꯃꯥ ꯃꯤꯈꯨꯕꯤꯗ ꯌꯦꯡꯂꯛꯏ. ꯃꯤꯈꯨꯕꯤꯁꯨ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯛꯂꯥꯏꯅ ꯂꯤꯕꯗꯒꯤ ꯈꯪꯕꯅꯤꯅ ꯃꯥ ꯄꯨꯔꯦꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯨꯗꯕꯅꯤ. ꯌꯥꯔꯦ, ꯍꯟꯈ꯭ꯔꯣ. ꯁꯥꯋꯥꯏꯗ ꯀꯨꯏꯅꯒꯅꯦ ꯂꯦꯞ ꯂꯥꯛꯇꯅ ꯇꯧꯒꯅꯨꯀꯣ. ꯍꯧꯖꯤꯛꯇ ꯍꯔꯥꯎꯖꯔꯝꯕ ꯃꯣꯃꯣ ꯅꯣꯛꯅ ꯂꯤꯛꯂꯥꯏꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯔꯝꯕꯗꯣ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ. ꯍꯩꯉꯝ ꯇꯧꯉꯝꯗ ꯃꯁꯥꯗꯣ ꯑꯐ ꯑꯄꯨꯟꯕꯒꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥ ꯒꯥꯔꯤ ꯊꯧꯗꯣꯛ. ꯃꯤꯈꯨꯕꯤꯗꯤ ꯄꯩꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯂꯤꯛꯂꯥꯏꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯃꯤꯈꯨꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯤꯛꯂꯥꯏꯅ ꯌꯦꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ. ꯀꯩꯗꯧꯔꯦ? ꯀꯅꯥꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯅ? ꯁꯔ ꯄꯨꯔꯦꯟ ꯂꯥꯛꯑꯝꯕ꯭ꯔꯣ ꯏꯅꯝꯆꯥꯁꯤꯗ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯍꯪꯉꯤꯗꯦ? ꯂꯤꯛꯂꯥꯏꯗ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯟꯗꯣꯝꯆꯥꯅ ꯄꯨꯔꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯁꯨ ꯃꯥ ꯈꯪꯉꯤ. ꯅꯪꯁꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤꯅꯦ. ꯅꯝꯂꯥꯟꯕ ꯅꯨꯄꯥꯒ ꯄꯨꯟꯕꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯌꯥꯔꯣꯏ. ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯏꯅꯝꯆꯥ, ꯁꯔꯄꯨ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯒꯅꯨ. ꯅꯪ ꯅꯁꯥꯁꯤ ꯀꯔꯤ ꯇꯧꯔꯒ
ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯕꯨ ꯐꯠꯇꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯇꯥꯍꯟꯒꯅꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯅꯍꯟꯒꯅꯨꯀꯣ ꯅꯨꯄꯥꯗꯨ ꯃꯈꯅ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯃꯤꯈꯨꯕꯤꯗꯨ ꯆꯪꯈ꯭ꯔꯦ ꯃꯟꯗꯣꯝꯆꯥꯅ ꯄꯨꯔꯦꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯂꯅꯤ ꯍꯥꯏꯕ ꯂꯤꯛꯂꯥꯏꯁꯨ ꯈꯪꯉꯤ ꯐꯣꯟꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯦ ꯍꯥꯏꯔꯝꯕ ꯄꯨꯔꯦꯟꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯉꯤ ꯂꯤꯛꯂꯥꯏ ꯇꯞꯅ ꯁꯣꯟꯖꯩ ꯆꯨꯝꯃꯤ ꯏꯅꯝꯆꯥꯅ ꯁꯥꯎꯔꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯅꯝꯆꯥꯗꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯕꯅꯤ ꯑꯩ ꯏꯅꯝꯆꯥꯗ ꯃꯔꯧ ꯊꯝꯂꯣꯏ ꯏꯅꯝꯆꯥꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛꯇꯤ ꯑꯩꯅ ꯀꯔꯝ ꯀꯥꯎꯒꯅꯤ ꯑꯩ ꯏꯅꯝꯆꯥꯅ ꯁꯤꯟꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯥꯒꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯍꯣꯡꯂꯣꯏ ꯑꯗꯨꯕꯨ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯁꯛꯇꯤ ꯑꯩ ꯑꯣꯏꯕ ꯄꯥꯝꯗꯦ ꯑꯩ ꯏꯅꯝꯆꯥꯗ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯔꯒꯦ